Minungsi leitana nupi angang bu hatok pibagi damak yaning daba fongdoktuna miyamgi oiba wakat khongchat ama Thawal district ta chatkre wakat khongchat aduda khunai kanba mairapai bi apunba lofki joint secretary akoizam chitesori na miyamgi mahut sinduna fongdorakpada kukimilichan singna nupi angang fakraga hatoktuna turelda langtharakpabu yaning daba fongdorakpaga loinana mamang thakta miyamna thawai fawa thaduna afasfa lauthokraba matung Inaw na mafam taruta afsfa thamzilakpabu yaning daba fongdoktuna khongchat adu chatpani haiba wafam thamlakli makata na mahakna high standard na nakal animaki michang sangdana ingtapa puraknaba sinbiyu masin natabida phimam asi laksinba ngamloidaba leirabadi manipur miyamna horaktuna amuk hananing tamba manipur puraknaba honagani amadi kukimilitan singna chatarakliba thawong sing leibak asigi wangmadagi khut yawi khangna tumina leisinba drone bombing fawba chathaduna micham kayagi punsi loishinba angang ahum yauna nupi ahum punna miyoi taruk tamthina minungsi leitana hatpa asigumba terrorist ki thawong chatharaba fawda terrorist ni lauthokpa ngamdababu pendaba fongdoki Lan khamba hai bache nakal amada tungchilaga lan khamba du natte nakal anima khanaragadi mayai da laraga numit mangani da lan khamba yamba mawongje lol bombing tawdana bom thadadana micham kaya hala bhawa aduna adudagi hendokana nupi angang baba makut chanduna pharaba matungda ijat mangan deba matungda nupi angang baba hadoga torenda barak torenda thadara baba terrorist ke thawong baba tatara baba da adugul ba terrorist ne haiduna lapthokpa ngandaba nakhoi ge ason baduna ngachide manipur lenga jal lairiba amadi punamak singa se nakhoi loktunaraga manipur ta khunda laita aduna lairiba yelawi purpu muthana ba honari bache khodak tagi lepiyo haiduna ngachi imai bel mayamna ngasi gi khongjanga je changjin bane